lamdamasida khundariba anal furupu ngalingai matamdagi hongna ngak senduna lakraba athauba singi ningsing kumon thauram anal PHETHA ni alum gi thauram pangthokkhre anal naga tangpi antana sinduna chandal district ki manung jana laiba anal khulenda furup asigi nat ki oiba thauram kaya ga loina pangthokpa thauram maduda anal hero singi mingde yungba stone maikum hangki baga loina na United Naga Council gi president NZ Lorhona souvenir amasu fongki thauram gu mari leina anal PHETHA ni alum gi souvenir committee gi thaumi amasu oiba IST Francis na haikibda lai hak taktagi hongna anal singi lam amadi zati asibu ngakpi shanbiram ba thauba singbu sahi khudingi ningsing palan thauram ase pangthoktuna lakli amadi sahi asigi oina layoi kraba thauba singi tung induna furup asigi damak thawai thakraba thauba singbu su punna punshinduna makoi gi damak pangthokpa thauram amani asigumba thauram asina anal amadi anal khulen haina khundariba anal khulen haina khangnariba mafam ase lai hak taktagi leiraklaba khunna mani haibasi adungai iputo wangbrena mafam asida koiba lakiba matamda shangnu kaubi nupi amabu khoidarubadagi matam adugi anal pakhang thumkherga nung hunaduna pangal sangyeng nakhibagi puwari na sakhi oiri haiki masida natana ningthau walingai matamda su laipak ningthongna furup asida khudol oina sinaram khiba khutchukulai singsunga siphawa tekta kaidana seksina thamle loinana researcher kayana sumafam asida laktuna nunggi oiba khulai kaya su phangbangam khre haba wafam sing phongdokhe अखोई मतम अमदा मणिपुर यूनिवर्सिटी दगी आर्कियोलॉजिस्ट मयामना चांदिंद लारगा ओके सिंह एनके सिंह एसके शर्मा मयाम लाई लारगा मकोइना मचीदा अखोईगी नुंगपांगदा अनाल तरावगी मफम तोंगान तोंगान बदा मकोइना एक्सकेवेट तौरगा पेलियोलिथिक मेसोलिथिक स्टोन टूल्स मयाम सु फंगी अदुगुंबा टूल्स अखोई अनाखुलिंदसु अखोइना अखोईगी इमुंगा समाइना कोई थमरगा लेबनी सिगुंबा सिगिसे फ्लेक टूल्स कौबनी